India Lengang Landam Tokliba Irangasi Tataru Kelakaba Fabulation of Hona than the Lady Bossy, Manipur State Asi, kaininglaga kaijasanu, Atopalebak sing the kaininglaga kaijasanu, haina khallaba jatla haina, CLP leader Okram Ibobi Hanglatli. Wafamasi ngasi MPCC ki President MLA ke Mega Chandra, CWC ki member Gai Kangam na Chungbana. Moregi STPO Oiramba Laikidaba Chingtam Anan Kumargi Haba Marakta Levium de Laktuna, Awaba Hangbaga Mari Lanina Mahak na phongdokhre. O Ibobi na Makata na Hai, Matau Masakangba officer Chingtam Anan na Laikidabagi Togdogasi, Yam na Laibak Tiba Togdokamane, Langagas na Lamdamasi Oiriba Fiva Masida, Asigumba Togdok Singasi, Togdanaba sensitive Oiba Mafam Singda. Ahen before sing thousand duna Mangjaw Nuna Jackson Tawrang Lakwat Labadi, Asingumba Togdogasi, Toglam the Vasriai, Mark na Laikidabada, Lehoriba Imungi Awabada, Congress Party ki Maiki de Gisu, Sarukyari, Haina Phongdokhre, Lamdamasida Tokliba, Iranga Sigamari Lenina, Paumi sing the Hangba Wahangi Pa competed to Mark na Hai, Lamdamasida Tokliba, Tataru, Kelakaba, Iranga Si, Prime Minister Narendra Modi, and Naithayun election ba Mate, Waration Purakna ba. Hona the Tawangbo, Manipur State Bharat ki state amana jatla haina hangladuna India government and NIA state government the Tokliba Irangasi Mapalam gi khut yaure haina phongdokhre leirabasu tumina leishudbasi Prime Minister na Manipur State kaininglaga kaijasanu atopa lebak na lauge laujasanu haina khallaba jatla hangladuna Tokliba Irangasi warushinama puraknaba honaba gi mahut makhata na asum hatna handuna thamliba lenga ki tawangasi Congress na wangba thakta condemn tawi haina su phongdokhre Laibak Tiba Highway Tare, Moriada, like Dava Anangi, Yumda, Ahalaman, Awaba Nang Horba Imumanu family members sing Highway Tare, Masama Sushi, Mayam Koi, Unazarga, control Toba Highway Tare, by Masiana, Laibak Tiba, and Postnet, Dogni, Masi. Lairiba Manipur ki situations leida koi oi magi mapunsi telakpa magi duty chatpada leiki duty leiki dabadi do masigi toksi mangjauna na masigu masi precaution lawra magadi rahena additional force ka mangjauna na enforce tawdan adana sensitive oiba mafamnina tawramaga sigumba laibak thiba thogdokse nanthokpa haigadra avoid tawba yaramgadra